ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯗꯤꯅꯦꯁ ꯃꯣꯏꯔꯥꯡ ꯁ꯭ꯇꯣꯔꯤ ꯇꯥꯏꯝꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯃꯣꯡꯐꯝꯒꯤ ꯃꯃꯜ꯫ ꯊꯕꯛ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕꯒꯤ ꯈꯔ ꯍꯥꯡꯕ ꯒꯥꯔꯤ ꯉꯥꯏꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯠꯅꯤ, ꯄꯨꯡꯗꯤ ꯉꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯇꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯒꯥꯔꯤꯗ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯃꯈꯣꯏꯅꯤꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤꯇ ꯇꯔꯛ ꯇꯔꯛ ꯍꯟꯕꯁꯨ ꯃꯌꯥꯎꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯀꯅꯥꯃꯠꯇꯒ ꯀꯧꯅ ꯉꯥꯡꯅꯕ ꯐꯥꯎ ꯇꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯍꯥꯡꯅ ꯆꯤꯛꯅ ꯂꯥꯛꯄꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ꯫ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯑꯗꯨꯗꯗꯤ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯗꯤꯖꯜ ꯑꯣꯛꯇꯣ ꯑꯃꯒꯤ ꯃꯅꯤꯡꯒꯤ ꯃꯤ ꯑꯅꯤ ꯐꯝꯃꯤꯟꯅꯕꯗ ꯆꯤꯜꯂꯕ ꯐꯝꯐꯝ ꯄꯔꯦꯡ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯅ ꯇꯥꯁꯤꯜꯂꯒ ꯃꯤꯠꯅ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯗꯨ꯫ ꯗꯤꯖꯜ ꯑꯣꯛꯇꯣꯒꯤ ꯃꯈꯣꯜ, ꯂꯝꯕꯤꯒꯤ ꯑꯀꯨꯠ ꯑꯇꯣꯡ, ꯆꯣꯡꯕ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯅ ꯐꯝꯅ ꯀꯗꯣꯝꯗꯒꯤꯅꯣ ꯏꯆꯦ ꯃꯤꯀꯣꯏ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯅ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯗꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄ, ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯍꯧꯁꯥꯅꯤ꯫ ꯏꯆꯦ ꯃꯤꯀꯣꯏ ꯅꯤꯡꯁꯤꯡꯂꯛꯄꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯥꯀꯣꯡꯁꯤꯗ ꯍꯦꯛꯇ ꯇꯥꯔꯛꯏ꯫ ꯑꯩꯅ ꯂꯥꯏꯔꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ, ꯏꯆꯦ ꯃꯤꯀꯣꯏ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯣꯔꯣꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯥ ꯍꯦꯛ ꯍꯦꯛ ꯌꯣꯜꯂꯤꯕꯤꯅꯤ꯫ ꯃꯥꯅ ꯌꯣꯜꯂꯔꯤꯕ ꯉꯥꯗꯨ ꯉꯥꯈꯥ, ꯉꯝꯍꯥꯏ, ꯉꯥ ꯃꯆꯥ ꯃꯁꯨ ꯈꯨꯖꯣꯛꯃꯨꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯌꯥꯝꯅ ꯇꯥꯡꯅ ꯉꯥꯃꯨ, ꯉꯀ꯭ꯔꯥ, ꯎꯀꯥꯕꯤ ꯐꯖꯔꯕ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯍꯥ ꯇꯍꯥ ꯆꯦꯟꯆꯠꯇ ꯂꯥꯛꯂꯒ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯆꯦꯔꯪ ꯃꯆꯦꯠ ꯑꯃ ꯊꯥꯔꯒ ꯌꯣꯜꯂꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯌꯣꯜꯂꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯩ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯃꯃꯤꯡ ꯃꯤꯀꯣꯏ ꯀꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥ ꯕꯤꯃꯣꯜꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅ ꯇꯥꯛꯄꯗꯒꯤ ꯈꯪꯕꯅꯤ꯫ ꯏꯆꯦ ꯃꯤꯀꯣꯏꯗꯒꯤꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯣꯏꯖꯅ ꯅꯨꯄꯤꯅ ꯉꯥ ꯍꯦꯛ ꯍꯦꯛ ꯂꯩꯔꯛꯏ꯫ ꯑꯩꯕꯨꯁꯨ ꯍꯦꯛ ꯍꯦꯛ ꯍꯪꯂꯛꯄꯒꯤ ꯋꯥꯁꯨ ꯇꯝꯃꯤ꯫ ꯑꯩꯕꯨ ꯍꯪꯂꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯔꯛ ꯑꯃ ꯑꯩꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯅꯥꯏꯗꯅ ꯊꯛꯄ ꯆꯥꯕ ꯀꯟꯅ ꯇꯧꯔꯤꯉꯩꯒꯤ ꯑꯗꯨꯕꯨꯅꯤ꯫ ꯏꯆꯦ ꯃꯤꯀꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒ ꯇꯧꯍꯟꯒꯅꯨꯀꯣ ꯄꯥꯝꯃꯨꯏꯅꯦ ꯑꯁꯤꯅꯤ꯫ ꯅꯪꯅ ꯏꯆꯦ ꯃꯤꯀꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯕꯨꯁꯨ ꯑꯗꯨꯛ ꯃꯨꯟꯅ ꯈꯪꯉꯤꯕ ꯑꯩꯅꯗꯤ ꯈꯪꯗꯕ꯫ ꯃꯁꯥ ꯐꯨꯂꯩꯅꯕ, ꯃꯥꯒꯤ ꯀꯨꯆꯨꯗꯨ ꯌꯥꯝꯅ ꯉꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯃꯥꯏ ꯏꯄꯥꯛ ꯄꯥꯛꯄ, ꯆꯟꯗꯜ ꯃꯇꯦꯛ ꯑꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯍꯦꯛ ꯍꯦꯛ ꯊꯤꯟꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯥꯛꯇꯣꯏꯅꯣ꯫ ꯍꯦꯔꯥ, ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯍꯦꯛꯇ ꯐꯝꯕꯅꯤꯅꯦ꯫ ꯃꯥꯒꯤ ꯃꯐꯝꯁꯤꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯃꯍꯤꯡ ꯈꯔꯁꯨ ꯀꯥꯕꯅꯤ, ꯎꯔꯒꯗꯤ ꯈꯪꯒꯅꯤ꯫ ꯀꯩꯊꯦꯜꯒꯤ ꯃꯆꯤꯗ ꯉꯥ ꯆꯥꯛ ꯌꯣꯟꯕꯗꯤ ꯏꯆꯦ ꯃꯤꯀꯣꯏꯗ ꯅꯠꯇꯦ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯨ ꯑꯌꯥꯝꯕꯅ ꯃꯍꯤꯡ ꯀꯥꯕꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯆꯟꯗꯜ ꯊꯤꯟꯗꯕꯁꯨ ꯌꯥꯎꯔꯝꯂꯣꯏ꯫ ꯑꯩꯒꯤ ꯃꯤꯠꯇ ꯏꯆꯦ ꯃꯤꯀꯣꯏꯕꯨ ꯎꯔꯛꯏ, ꯍꯪꯉꯤ, ꯃꯃꯥꯏꯗꯨ ꯅꯨꯡꯁꯤꯕꯔꯥ? ꯃꯃꯤꯠꯇꯨ ꯇꯔꯨ ꯇꯔꯨ ꯇꯔꯥꯎ ꯇꯔꯥꯎꯕ꯭ꯔꯥ? ꯍꯣꯏ, ꯅꯨꯄꯤꯅ ꯈꯨꯗꯛꯇ ꯈꯨꯝꯂꯛꯏ, ꯃꯃꯤꯠꯇꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯅ ꯆꯤꯡꯅꯔꯤꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯁꯛꯀ ꯃꯤꯡꯒ ꯀꯣꯟꯅꯅ ꯈꯪꯂꯨꯗꯕꯅꯤ꯫ ꯑꯩꯅ ꯍꯪꯉꯤ, ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯥ? ꯕꯤꯃꯣꯜ ꯀꯧꯏ, ꯌꯨꯗꯤ ꯐꯖꯅ ꯊꯛꯄ ꯃꯤꯅꯤ꯫ ꯃꯤꯒꯤ ꯁꯛꯇꯤꯃꯥꯟ ꯊꯧꯔꯝꯃꯤ ꯍꯥꯏ꯫ ꯃꯁꯥ ꯁꯣꯟꯕꯗꯒꯤ ꯊꯧꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯦ, ꯑꯗꯨꯕꯨ ꯊꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯀꯨꯏꯔꯔꯣꯏ ꯇꯥ ꯕꯤꯃꯣꯜꯗꯨ꯫ ꯏꯆꯦ ꯃꯤꯀꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯂꯤ ꯁꯤꯕꯨ
ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯥꯒꯤ ꯑꯦꯛꯇꯤꯕ ꯋꯥꯔꯀꯔ ꯅꯨꯄꯤꯁꯤꯡꯗ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕꯤꯕꯗꯒꯤ ꯃꯗꯨꯗ ꯄꯨꯜꯂꯨꯕꯗꯒꯤ ꯏꯆꯦ ꯃꯤꯀꯣꯏꯒ ꯊꯦꯡꯅꯔꯨꯕꯅꯤ꯫ ꯑꯦꯛꯇꯤꯕ ꯋꯥꯔꯀꯔ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯎ ꯌꯥꯗꯕꯤ ꯃꯥꯅ ꯀꯅꯥꯅ ꯍꯧꯕꯗꯒꯤ ꯌꯥꯎꯈꯤꯕꯅꯣ ꯃꯤꯇꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯃꯔꯛ ꯃꯔꯛꯇ MLA ꯄꯩꯁꯥ ꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯆꯥꯛꯀꯥꯛꯁꯨ ꯍꯦꯛ ꯍꯦꯛ ꯆꯥꯅꯕ ꯌꯥꯎꯏ꯫ MLA ꯄꯤꯔꯛꯄ ꯄꯩꯁꯥꯗꯨ ꯕꯦꯡꯛꯇ ꯊꯝꯖꯤꯜꯂꯤ ꯍꯥꯏ꯫ ꯀꯌꯥ ꯌꯥꯝꯕ ꯁꯦꯟꯐꯝꯅꯣ ꯀꯔꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯍꯥꯏꯕꯗꯤ ꯃꯁꯥꯗꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗꯕꯗꯧꯅ ꯇꯧꯏ꯫ ꯆꯨꯝꯅ ꯁꯨꯝ ꯃꯉꯧ ꯃꯌꯥ ꯇꯥꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯐꯅꯗꯨꯝ ꯐꯩ ꯈꯜꯂꯤ ꯌꯨꯝꯗ ꯅꯩꯁꯤꯟꯗꯨꯅ ꯑꯐꯛ ꯑꯐꯥꯏ ꯆꯨꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯃꯤꯔꯛ ꯇꯤꯟꯖꯗꯨꯅ ꯃꯉꯧ ꯃꯌꯥ ꯈꯔꯗꯪꯗ ꯑꯣꯏꯔꯕꯁꯨ ꯀꯥꯖꯔꯨꯔꯤꯕꯗꯨ ꯅꯪꯕꯨ ꯌꯧꯔꯦꯅꯦꯍꯦ ꯍꯥꯏꯅ ꯄꯥꯝꯕꯣꯝ ꯃꯔꯨꯗ ꯈꯪꯏꯟ ꯏꯜꯂꯛꯄꯗꯒꯤ ꯑꯩ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯏ꯫ ꯌꯦꯡꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯣꯛꯇꯣꯗꯨ ꯈꯥꯝꯂꯝꯃꯤ꯫ ꯅꯪꯁꯨ ꯌꯥꯎꯔꯤꯕꯣꯏꯔꯦ ꯑꯗꯨꯒ ꯀꯧꯔꯛꯇꯕ ꯑꯩꯕꯨ ꯍꯧꯗꯣꯔꯛꯈꯤꯕ ꯃꯔꯨꯞꯇꯨꯗ ꯑꯩꯅ ꯍꯥꯏꯈꯤ꯫ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯔꯨꯞꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯈꯤ꯫ ꯁꯣꯔꯣꯛꯀ ꯇꯥꯏꯅꯕ ꯀꯩꯊꯦꯜꯒꯤ ꯁꯔꯨꯛ ꯈꯔꯗ ꯃꯤ ꯑꯣꯝꯁꯤꯟꯅꯕ ꯎꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ? ꯁ꯭ꯇ꯭ꯔꯤꯞ ꯂꯦꯝ ꯑꯃ ꯊꯥꯜꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯤ ꯈꯠꯅꯕ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯀꯩꯊꯦꯜ ꯃꯆꯤꯗ ꯊꯣꯛꯂꯤꯕ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯅ ꯂꯩꯀꯥꯏ ꯃꯆꯥꯁꯤꯡꯅ ꯑꯃꯨꯛ ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯑꯀꯜ ꯑꯊꯧꯒꯤ ꯋꯥ ꯉꯥꯛꯇꯅꯤ ꯉꯥꯡꯂꯒꯗꯧꯔꯤꯕ ꯂꯥꯎꯒꯗꯧꯔꯤꯕ꯫ ꯑꯣꯝꯁꯤꯟꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯂꯝꯗꯅ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯂꯛꯂꯦ꯫ ꯊꯣꯡꯗꯤ ꯁꯕꯥꯛ ꯐꯥꯛꯂꯒ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯏꯃꯨꯡꯗꯨ꯫ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤꯉꯩꯗꯅꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯀꯧꯗꯨꯅ ꯆꯪꯂꯛꯄꯗꯨ꯫ ꯑꯌꯥ ꯂꯩꯔꯝꯗꯦꯅꯦ ꯃꯁꯦ ꯀꯩꯊꯦꯜꯗꯒꯤ ꯍꯧꯖꯤꯛꯇ ꯇꯥꯟꯁꯤꯟꯈꯤꯕꯅꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯅꯣ ꯍꯥꯏꯕ꯫ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯍꯥꯏꯅ ꯍꯨꯠꯇꯪ ꯂꯩꯊꯣꯔꯛꯄꯗ ꯃꯥꯅ ꯍꯥꯟꯅ ꯀꯩꯊꯦꯜ ꯌꯧꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ? ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯍꯥꯏꯔꯛꯏ, ꯕꯕꯥ ꯇꯥꯔꯕ꯭ꯔꯥ? ꯇꯥꯗ꯭ꯔꯤꯕ꯭ꯔꯥ? ꯏꯆꯦ ꯃꯤꯀꯣꯏꯗꯨ ꯒꯥꯔꯤꯅ ꯊꯦꯡꯕꯗꯒꯤ ꯍꯧꯖꯤꯛꯋꯥꯏꯗ ꯗꯥꯛꯇꯔꯗ ꯄꯨꯈꯠꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯅꯥꯀꯣꯡꯗꯒꯤ ꯏ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟꯁꯨ ꯇꯥꯈꯤꯗꯦ꯫ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯈꯔꯁꯨ ꯐꯨꯕꯤꯈ꯭ꯔꯦ꯫ ꯇꯥꯕꯤꯃꯣꯜꯗꯨ ꯄꯥꯠꯇ ꯃꯤꯒꯤ ꯀꯣꯝ ꯁꯤꯠꯄꯒꯤ ꯉꯔꯥꯡꯗꯒꯤ ꯆꯠꯈꯤ ꯍꯥꯏ꯫ ꯌꯨꯝꯗ ꯂꯩꯇ ꯃꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯏꯆꯦ ꯃꯤꯀꯣꯏꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨꯗ ꯇꯔꯥ ꯆꯞꯄꯤ 5 ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ꯫ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤꯕ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯨ ꯁꯦꯠꯇꯣꯛꯄ ꯄꯥꯛ ꯉꯝꯗꯦ ꯍꯥꯏ꯫ ꯑꯩꯒ ꯀꯩꯊꯦꯜꯗ ꯍꯌꯦꯡ ꯃꯤꯇꯤꯡ ꯂꯩꯀꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯂꯒ ꯄꯣꯂꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯤꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗꯅꯤ ꯒꯥꯔꯤꯅ ꯊꯣꯝꯃꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯗꯨ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯕ꯫ ꯃꯥꯒꯤꯗꯨꯕꯨ ꯏꯅꯥꯎꯕꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯆꯦꯡ ꯋꯥꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯔꯥ? ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯝꯒ ꯃꯝꯕꯅꯦ ꯒꯥꯔꯤꯅꯒ ꯀꯨꯡꯕꯅꯦ꯫ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯂꯨꯗ꯭ꯔꯕꯁꯨ ꯆꯦꯡꯒꯤ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗꯒꯤ ꯀꯣꯛ ꯂꯩꯕ ꯌꯥꯕꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯆꯦ ꯅꯪꯁꯦ꯫ ꯑꯩꯅ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯔꯨꯏ꯫ ꯏꯅꯥꯎꯕꯤ ꯗꯨꯀꯥꯟꯒ ꯁꯣꯠꯅ ꯂꯧꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯃꯗꯨꯗꯤ ꯑꯣꯏꯔꯣꯏ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯦꯗꯨ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯁꯣꯠꯂꯒ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯂꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯏꯆꯦ ꯃꯤꯀꯣꯏꯒꯤ ꯃꯔꯝꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯈꯪꯒꯅꯤ꯫ ꯑꯩꯅ ꯈꯔꯗꯪ ꯈꯪꯕ ꯍꯥꯏꯕꯕꯨ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯔꯝꯗꯅꯤ꯫ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯆꯤꯟ ꯃꯅꯥꯎ 4ꯅꯤ꯫ ꯃꯥꯅ ꯑꯍꯜꯅꯤ꯫ ꯃꯊꯪꯗ ꯏꯆꯦ ꯑꯃ ꯃꯌꯨꯝ ꯄꯥꯟꯗꯦ꯫ ꯃꯊꯪꯗ ꯑꯩꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯅꯤꯃꯥꯏ꯫ ꯃꯥꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈꯤꯕ ꯀꯨꯏꯔꯦ꯫ ꯃꯊꯪꯗ
Inau bobo mana hu thaktuna sikhre tabimolgi macha ani khaktani nupina ahalni mayum pankhre masanupa atombadu nupi ama chelamlaga nupi mayumna piningdrabra tumin laisinkhre kuire hojik angangdu khwairambanda migi mobile dukan amada pot yonba yauri hai matam ama tabimoldu kadaiduno oja oiri haina taki madudagi saktiman thore haiduna taurami hojikna saktiman thauba toklaga yu thaktuna leire haina nupina tambadagi khangdiba masi mangai kuire tabimaldo ukhidaba imagi bungo nangbu computer layu leire nangna sananingba game du sanahalle masida pendaduna aigi mobile dusu nangna sanabada yadre dana metric pekha haibadu hayeng dangaire leirik tu dadi kharasu matau kaidaubugi nangbu khitang tauraga leirik kari padoino paningai leitre ai loina pare ho adu oiraga yumsida lengdan lei migi mamangda ai yamna ikai ko yumda sum laisinbada isase namthire mama macha awai akhum taunaduna changlei yengo baba angang mana migi ahal satang sanariba singdugi marakta pakta dunaka leirami aidi ikai bana ai nokningba mayawi isage asigumba sahi matangsi oiramgadra noma ningtham thagi numidang wairam amada imagi matung innaduna aikhoigi kaithel macha asida chatminna khibadu ise mikoidu kaithel machi amada cherang machet amada maitei nga khara mamangda tharaduna chandol matek ama thin mamai ipak pakhai ningang nana phamduna leirami imana hangi nangi ngasibu kaya logdoino si khaktara isena khummi si khaktani ine kunthra di launingbani kundang hek piramo nangi ngakha ngamai mabuk patpa singse tara pirage adudi ngamloi ine mi haujikta pharakpa pring jongliba singsibu isesu imasu ichum chummi nga singdu apatpasu asibasu ahingbasu loina yaure phabonga ngabema ngamu ngakra ukabi ngakijau ngasep ngamhai 15 ngakha ngasang isu sure imana taksili nangbu taradu yaroda isegi tarawa mamina tangak imada yengi ine taradi hainu tara mangadang piro hai manga naplanu taradu yarabani nangi nga sakta siga isedu imada yamna nonjana yengladuna tablapna sonjaboy kariboy hairei ine tara humdoi dangdi suhan biuba aine imada ningai tawbugum haiki ima pikro mina piu hairibasi pikro ba ise mikoidu aigonda phalap yenglamlaga hairei aina lairabasida mana hairibasi yenguni se ine lauro se masi hairaga nga singdu imada inthorei kaithel gi langba ninba mikup khradi pumchik chikhi kallaba khut amana aigi thabakta khangin ilakpagum ai tung handoktuna chap leptuna laiki aigi karamba ningai amagi imagi matung ilakhibano ai ningsingdre isegi wahi kharadu tangdi aina taduna laikiba nongma isa yauna chatuna purit phirol yonba dukan amadagi aigi purit ama imana leibiki puritugi mamaldu yoliba miduna solibadu dagi tangkhai hena tana imana hunki yoliba miduga imaga ngangnabadu tabada aina ikai jakhibasidi puritu imana hunba mamalduda adum leirakhi soliba amadi hulliba anigi ka hena khenaraba mamalgi hinsap aduda karamna yanakhibano ai ngakchaki adum oinamak ngakha ngamai kharadugi mamalgi hinsap tuda ichena imaga yanakhiba adudi aingonda ngakna thokpagi mahutta imana ichebu lakthu biba namat biba oina ukhibara isebu lairabi
tola tarabi amagum aina minungsi pokhibara kari wakhaldagi aina imada wahi kharadu hairuribanu adubu isegi wahi kharadu ngasidi aigi pamuna nungsina yoktuna thamjaba iral ama oijahore isegi kai churaba chekhairaba chabou kallaba khutuna aigi thabakta nungsina nanbirakpadubu aigi angang oiriba nauraba thamoiduda chaina oina khajik phaujakhibatani magi maral ama mamal pidana aina laure haibasidi madi khangjaramloi isegi thamoina kayada chauramliba aigina kayada pitliba ngasisu isegi ngagi paisa kharadu tolibagum aigi thamoida phauri isedu nongmata achauba masak thokpa nga ama yolabasu taude kaithelgi machi amada nga khara yolarabadu natana isegi atai sinpam ai khangdi thangjingi matamda thangjing porakpasu ude heikak yeli tharo mari thambau komprek kolmani yelang kengoi matamgi mi khwaina yonariba adusu isedi yaude mana marakta yolariba nga singdu adubo masagi infam ama leijaduna pharaklibara ise khoigi patkom leijadabra ai amata khangdi khangningbasu poklodi ningtham thagi numit amani thangjingi matam loisilakpa turel singna mabuk ihap taru ichel tapna chenba matamni imanaba kharaga ngasidi nga phatharurage haiduna changan chaduna ayuktagi hi tongduna pata khoi chopa chatkhi aidi hi honba haite marup amagi hi da yawbani hi amada mi ani tongduna khoi chopasi amadana khoi mafam taraga amadana tadaba amadana nga pharaga amadana hek phadaba yayong ama icha chade khangna marup singna harau yabibadagi chatpane amaromda hairagadi aidi koiba chatpagumbani aina kaya hai phatabagi nga ipha phadrabasu aphaba makhoina aigi saruk adum thunglakadaba mareire laibak thibadi numitu thangjingi komdagi chenthorakpa thangjing pumtharakpagi kai machugi amuba isingna turelda tasilakpadagi turel marildu phanayamna haitharabasu ngadi ipha phadre waragada tokle kaina thangdadi marupsing adu ipumna yauba ngamdaba kambong marak kumba khara changsinba mafam thiduna hinauna changduna nomagi makhogi phafam thokpa nga phananaba thaurang taunarakkhibadu aiga hi punba maruptu aina yesin birabadi yararoi khanduna mathanda thadoklamlaga aisu aina thokpa taurage haiduna arakpa migi hi amada yauraga patkuk lomda haigalakki khongna chatpa yaba mafam yaurakpadagidi ai hidagi kumtharaga khoi choptuna mafam hongduna sumlakki patkok yauramdaida tureldagi haitharakpa lammuk pakpa iram amagi khuning thek sana thekhibagi leihauba ihal amada itha thajadana khudol ani ahumuk pakpa phabonga mapi manga taruk lumlum launa sat jingkhatli thajadaba mafamda nga lei haibadu aingonda thokledana haina monda nungaina leitana famladuna nga phaba haurakpadadi taruromba ichelduna leinang olakkhibadu yengthoklubada kokset chauna setpa kok ama isingdura tautharakpadawna aina leiriba maikai tamna tapna sangsilakpadu ui ai khoidau sauningna khoijaidu uru leiraduna khoidu isingda makhol thokna yeiduna khoiridu khoijaida yetchil hai kaithel ibungo nangbu khoi chopa haibrane tawridubo kanano haiduna thawoina yengsilubadadi ise mi koi oirami
ꯑꯩꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯀꯅꯥꯒꯤ ꯃꯀꯣꯛꯅꯣ ꯏꯁꯤꯡ ꯅꯩꯈꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯂꯨꯔꯦ ꯏꯆꯦ ꯑꯣꯏꯔꯦ ꯀꯌꯥꯝ ꯐꯥꯔꯦ ꯏꯆꯦ ꯐꯥꯃꯟꯗꯕꯗꯒꯤ ꯈꯔ ꯂꯨꯕ ꯑꯁꯤꯗ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤꯅꯦ ꯀꯥꯔꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯏꯆꯦꯗꯨ ꯃꯥꯒꯤ ꯊꯦꯂꯣꯡꯗꯨ ꯂꯨꯝꯅ ꯁꯣꯟꯀꯠꯂꯒ ꯀꯥꯈꯠꯈꯤ ꯅꯥꯄꯤ ꯁꯤꯛꯅꯥꯡ ꯃꯟꯗꯨꯅ ꯂꯛꯂꯛꯄ ꯉꯥꯁꯤꯡꯗꯨ ꯇꯨꯡꯒꯣꯜꯗ ꯍꯥꯞꯆꯤꯟꯈꯤ ꯏꯁꯤꯡꯗꯨ ꯉꯛ ꯌꯧꯅ ꯂꯨꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯊꯦꯂꯣꯡ ꯏꯟꯕꯒꯤ ꯅꯣꯟꯊꯕꯗꯨꯗ ꯃꯉꯛ ꯐꯥꯎꯕ ꯂꯨꯞꯁꯤꯟꯈꯤꯕꯅꯤ ꯏꯆꯦꯒꯤ ꯃꯇꯧꯗꯨ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯃꯜꯂꯕ ꯏꯀꯧ ꯀꯧꯕ ꯖꯦꯀꯦꯠ ꯑꯃꯁꯨ ꯂꯤꯠꯂꯤ ꯃꯜꯂꯕ ꯇ꯭ꯔꯦꯛ ꯁꯨꯠꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯁꯨ ꯁꯦꯠꯂꯤ ꯔꯕꯔꯒꯤꯔ ꯈꯣꯡꯎꯞ ꯑꯃꯁꯨ ꯇꯣꯡꯉꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯨꯏ ꯏꯆꯦꯗꯤ ꯏꯁꯤꯡꯗ ꯂꯨꯞꯄꯗ ꯏꯪꯗꯅꯕ ꯖꯦꯀꯦꯠꯁꯨ ꯂꯤꯠꯂꯤꯅ ꯏꯆꯦ ꯑꯩꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯏꯪꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯤꯅꯗꯨꯝ ꯍꯦꯟꯅ ꯂꯨꯝꯂꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯒꯤ ꯆꯤꯡꯌꯥ ꯇꯝꯅ ꯈꯣꯟꯖꯦꯜ ꯌꯥꯡꯅ ꯆꯠꯂꯤꯕ ꯅꯨꯃꯤꯠꯇꯨ ꯌꯦꯡꯂꯒ ꯈꯣꯏꯔꯥꯡꯅꯅ ꯁꯣꯜꯂꯛꯏ ꯅꯨꯃꯤꯠꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦꯍꯦ ꯊꯦꯂꯣꯡꯗꯨ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯒ ꯇꯨꯡꯒꯣꯜꯗꯨꯒ ꯃꯆꯨꯝ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯗꯨꯅ ꯈꯣꯡꯎꯞꯇꯨꯒ ꯖꯞ ꯖꯞ ꯆꯠꯈꯤ ꯏꯆꯦꯗꯨ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕꯗꯨ ꯐꯅꯦꯛꯅꯤ ꯍꯣꯔꯦꯜ ꯃꯌꯨꯝ ꯀꯥꯔꯝꯗꯥꯏꯗ ꯍꯣꯡꯗꯣꯛꯈꯤꯒꯗꯕꯅꯤ ꯏꯆꯦꯅ ꯀꯩꯊꯦꯜꯗ ꯍꯦꯛ ꯍꯦꯛ ꯌꯣꯜꯂꯔꯤꯕ ꯉꯥꯁꯤꯡꯗꯨ ꯊꯦꯂꯣꯡꯒꯤ ꯉꯥꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯛꯏ ꯃꯤꯡꯒꯧꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯏꯇꯩꯃ ꯀꯧꯒꯗꯕꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯅꯤꯡꯉꯣꯜ ꯅꯠꯇꯦ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯅꯤꯡꯉꯣꯜꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯁꯛꯈꯪꯈꯤꯕꯗꯤ ꯏꯆꯦ ꯑꯣꯏꯅꯅꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯂꯛꯇꯦ ꯃꯣꯕꯥꯏꯜꯗ ꯃꯇꯝ ꯌꯦꯡꯂꯨꯕꯗ ꯄꯨꯡ 9 ꯍꯦꯜꯂꯝꯂꯦ ꯃꯈꯣꯜ ꯄꯤꯛꯅ ꯂꯩꯊꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯄꯤꯔꯛꯎ ꯍꯥꯏꯁꯤꯔ ꯈꯜꯂꯨꯏ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯁꯦꯞ ꯇꯧꯈꯤꯕ ꯅꯝꯕꯔ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯜ ꯇꯧꯔꯨꯏ ꯄꯥꯏꯈꯠꯂꯛꯇꯦ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯑꯃꯨꯛ ꯇꯧꯔꯨꯏ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅꯤꯡꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯄꯨꯡ ꯐꯥꯅ ꯇꯥꯔꯨꯕ ꯇꯧꯗꯅ ꯑꯩ ꯑꯗꯨꯝ ꯀꯣꯜꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯅꯨꯄꯤꯅ ꯍꯪꯂꯛꯏ ꯀꯅꯥꯒꯅꯣ ꯁꯥꯟꯅꯔꯤꯗꯨꯕꯨ ꯏꯆꯦꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕꯒꯦ ꯑꯩ ꯈꯨꯝꯗꯦ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯆꯧꯕ ꯑꯃ ꯒꯠ ꯒꯠ ꯊꯛꯆꯤꯜꯂꯤ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯦꯔꯥ ꯑꯩꯗꯤ ꯀꯣꯜ ꯂꯤꯛ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯉꯥꯏꯔꯤ ꯅꯪꯕꯨ ꯆꯥꯔꯕ꯭ꯔꯥ ꯑꯩꯕꯨꯗꯤ ꯑꯉꯥꯡꯅ ꯆꯥꯕꯗ ꯌꯥꯍꯧꯔꯦ ꯏꯆꯦꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯈꯨꯝꯃꯤ ꯄꯨꯊꯔꯛꯂ ꯃꯥꯜꯂꯦ ꯐꯅ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯐꯝꯂꯝꯂꯒ ꯅꯨꯄꯤ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯏꯊꯟꯇ ꯃꯣꯜ ꯈꯜꯂꯛꯏ ꯑꯩꯅ ꯃꯔꯝ ꯑꯃ ꯏꯆꯥ ꯆꯥꯗꯅ ꯏꯆꯦꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤꯕꯗꯨ ꯐꯠꯇꯕ ꯄꯥꯎ ꯑꯁꯤ ꯇꯥꯅꯕꯔꯥ ꯑꯩꯅ ꯃꯃꯥꯡꯗ ꯍꯦꯛ ꯍꯦꯛ ꯏꯆꯦꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯨ ꯃꯉꯣꯟꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯀ ꯍꯦꯛ ꯍꯦꯛ ꯊꯣꯛꯄ ꯖꯥꯠꯂꯥ ꯏꯁꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ ꯇꯤꯚꯤ ꯔꯤꯃꯣꯠꯇꯨ ꯄꯥꯏꯗꯨꯅ ꯑꯅꯤꯡꯕ ꯑꯃ ꯂꯩꯇꯅ ꯆꯦꯅꯦꯜꯁꯤꯡꯗꯨ ꯑꯣꯟꯗꯨꯅ ꯅꯝꯂꯨꯏ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯃ ꯈ꯭ꯋꯥꯡ ꯌꯧꯅ ꯂꯨꯕ ꯄꯥꯠꯀꯤ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯦꯂꯣꯡ ꯈꯣꯜꯂꯤ ꯉꯔꯥꯡꯗ ꯀꯣꯠꯈ꯭ꯔꯕ ꯐꯨꯝꯗꯤ ꯍꯧꯗꯤ ꯅꯥꯄꯤ ꯁꯤꯛꯅꯥꯡꯁꯤꯡꯗꯨ ꯂꯩꯈꯥ ꯊꯦꯡꯅ ꯑꯃꯨꯛ ꯀꯣꯠꯇꯨꯅ ꯑꯊꯦꯟꯕ ꯃꯐꯝꯗ ꯄꯨꯈꯠꯂꯛꯂꯒ ꯌꯥꯎꯔꯛꯄ ꯉꯥꯁꯤꯡꯗꯨ ꯃꯟꯗꯨꯅ ꯇꯨꯡꯒꯣꯜꯗ ꯂꯧꯁꯤꯜꯂꯤ ꯅꯥꯛꯌꯦꯠꯇ ꯀꯅꯥ ꯂꯥꯛꯈꯤ ꯀꯅꯥ ꯆꯠꯈꯤ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯠꯂꯤꯕ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯂꯨꯔꯒ ꯃꯁꯥꯗꯨ ꯂꯩꯇꯥꯗꯦ ꯂꯩꯇꯥꯟ ꯂꯩꯃꯨꯅ ꯅꯤꯡꯊꯤꯅ ꯋꯥꯏ ꯇꯩꯊꯣꯛꯂꯕ ꯕ꯭ꯔꯤꯟꯗꯥꯗꯦꯕꯤ ꯃꯈꯣꯡꯗ ꯆꯟꯗꯜ ꯃꯇꯦꯛ ꯊꯤꯟꯕꯤ ꯃꯧ ꯑꯃ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯌꯥꯆꯪꯂꯛꯄꯒꯤ ꯗꯨꯛ ꯊꯝꯃꯩ ꯀꯠꯂꯤ ꯏꯃꯝ ꯃꯝꯂꯕ ꯏꯃꯨꯡꯒꯤ ꯂꯩꯅꯤꯡꯊꯧ ꯀꯥꯗ ꯇꯔꯨ ꯇꯅꯥꯜ ꯁꯦꯡꯗꯣꯛꯂꯕ ꯂꯥꯜꯇꯦꯟ ꯑꯃ ꯆꯨꯈꯠꯂꯒ ꯂꯩꯅꯤꯡꯊꯧꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯈꯣꯏꯔꯝꯃꯤ ꯂꯥꯜꯇꯦꯟꯒꯤ ꯃꯩꯔꯤꯗꯨ ꯄꯤꯛꯅ ꯂꯩꯊꯔꯝꯂꯒ ꯆꯦꯔꯪ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯀꯩꯊꯦꯜ ꯇꯝꯅ ꯆꯦꯟꯆꯠ ꯆꯠꯂꯤ ꯇꯔꯨ ꯇꯔꯥꯎ ꯄꯥꯡꯊꯣꯛꯂꯝꯕ ꯅꯨꯄꯤꯒꯤ ꯃꯤꯠ ꯑꯅꯤꯈꯛ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯕꯒꯤ ꯋꯥꯀꯠꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯕ ꯆꯤꯡꯂꯦꯝꯂꯕ ꯅꯨꯄꯤꯒꯤ ꯃꯩꯊꯣꯡ ꯑꯃ ꯃꯁꯥꯗ ꯑꯉꯧꯕ ꯐꯤ ꯀꯨꯞꯇꯨꯅ ꯈꯥꯡꯉꯦꯟꯐꯝꯗ ꯌꯥꯇꯥꯔꯦ
ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯕ ꯑꯍꯜ ꯑꯃꯅ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯕꯥꯝꯅꯨꯡꯗꯒꯤ ꯄꯤꯛꯅ ꯇꯥꯁꯤꯜꯂꯕ ꯇꯔꯥ ꯆꯞꯄꯤ ꯑꯃꯒ ꯂꯨꯄꯥ 2 ꯆꯞꯄꯤ ꯑꯃꯁꯨꯡ ꯂꯨꯄꯥ ꯆꯞꯄꯤꯒꯤ ꯁꯦꯟꯌꯦꯛ ꯑꯃꯒ ꯂꯧꯊꯣꯔꯛꯏ꯫ ꯁꯦꯟꯌꯦꯛ ꯑꯃ ꯈꯟꯇꯣꯛꯂꯒ ꯑꯍꯜꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯃꯪꯒꯤ ꯃꯃꯜꯗꯤ ꯂꯨꯄꯥ ꯆꯠꯄꯤ ꯑꯁꯤꯅ ꯌꯥꯔꯦꯗ꯫ ꯃꯤ ꯑꯃꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯁꯤꯔꯕ ꯃꯇꯝꯗꯇ ꯑꯣꯏ ꯍꯥꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯆꯦ ꯃꯤꯀꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯃꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ, ꯏꯆꯦꯗꯤ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯖꯅ ꯏꯖꯠ ꯂꯩꯅꯕꯨ ꯍꯤꯡꯂꯝꯃꯤ"꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯗꯤꯅꯦꯁ ꯃꯣꯏꯔꯥꯡ ꯁ꯭ꯇꯣꯔꯤ ꯇꯥꯏꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯂꯪꯕꯜꯒꯤ 12ꯅꯤ ꯄꯥꯟꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯇꯥꯡ 12 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ, ꯄꯤꯅꯕꯤꯔꯁꯤ꯫